Akasbani Imphal Nayani Devi na pau pajari ahan badam maru oiba pau tidim lambi da ngarang numidang irang khara thokhibadagi lambi asigi kaizampat jangchandagi ningthemkol phawa matam gaktana curfew thamkhre Bishnupur jila da su curfew komthok lamba du jila si maru oiba kaithel kharada ayuk pung 12 da tensinkhre Imphal Jiribam National Highway da Imphal tamna lakadaba pochai thanna yawa gari chatuk hena haujik Jiribam da panduna leiri Pradhanmantri Narendra Modi nangasi video conferencing ki khutangda Port Blair Bir Sabakar International Airport ki anoba integrated terminal building sangakhre amasung BJP na hairi New Delhi dangasi pangtokadoriba National Democratic Alliance NDA gi mifamda dol kunthanipan yauguni Tidim lambi da ngarang numidang irang khara thokhibadagi lambi asigi kaizampat jangchandagi ningthemkol phawba matam kaktana curfew thamkhre adumoina mak Imphal West ki atai mafam singdi ahanagum ayuk pung 5 dagi numidang waram pung 3 phawba curfew komthokli Imphal East ki oina so ayuk pung 5 dagi numidang waram pung 3 phawba curfew komthokli Bishnupur jila da curfew komthoklamba adusu jila asigi maru oiba kaithel kharada ayuk pung 12 da tensinkhre kaithel sing adi Nambol, Oinam, Kaino, Bishnupur, Ningthaukhong, Moirang Lamkhai, Moirang Bazar, amasung Kumbi Kaithelni. Hanadi curfew asi ayuk pung 5 dagi numidang waram pung 5 phawa komthok lambani. Imphal Jiribam National Highway da Imphal tamla lakadaba pochai thanna yawba gari chatuk hena haujik Jiribam da panduna leiri National Highway asigi mafam kaya da chathok chachin yadabadagi gari sing adu panduna leibani hairi aikhoigi Jiribam paumi ngathem bisajina driver kharaga unaru batungda hai haujik panduna leiriba gari sing asigi manungda numi 15 gi mamangda load tawba gari kaya marum yauri lambi asida thokpa yadabadagi matam sangna panduna leirak sina driver singda sel thungi awaba leibata natana ana eke asu yaurak padagi khudung chadaba kaya mayongnare hairi amaromda masing yamlaba gari sing asi National Highway asida khamjinduna leibana traffic ki achoba khudung chadaba masu mayongnare marak asida ngarang Manipur gi nagata ba mafam singda UN sina kaukhiba ban adu loikhibadagi none jila danga sidagi mahausagum kaithel sing thong hangle lambi da gari chenare hairi Senapati amasung Ukhrul jila da su ban matung danga sidagi mahausagum kaithel amasung dukan sing hangnare school kanare lambi da mahausagum gari chele hairi Assam Police na lupa koti chani kulhumdoirongi mamal oigadaba drug sing Guwahati gi Police Commissionerate mai thaduna mangan khiba drug sing adugi manungda ganja kilogram 3,350 henba heroin kilogram 8 henba tongan ba tablet lakamali sing mariputaruk rom kani kg 2 henba lo khubagi hidak likli 10 hena amasung brown sugar sungnaba macha kg amagi maya yauri Assam gi Mukhyamantri Himanta Biswa Sharma na ngarang Twitter da thagat pawarol amada Assam Police pu thagat laduna makhoigi afaba thabak adu leptana changsinaba taksili mahangna hai ngarang kendra gi Griha Mantri Amit Shah yawba tahuramda leibaki mafam sin thungbada lupa koti 2,294 ongi drug amasung atai mayai ka ba jinjak sing mai thadokduna manghan khiba asina Bharat pu drug season adaba leibak ama oyanna ba honariba aduda ऐतिहासिक ओइरबा पंदुप अमा ओइरे मदुगी ममांग दंगारंग न्यू दिल्ली दा ड्रग स्मगलिंग अमसुंग नेशनल सिक्योरिटी की मतंग दा पांगथोकबा रीजनल कॉन्फ्रेंस अमदा गृह मंत्री ना हाई ड्रग ललोनबा हाइबसी लेबाक असिगी सेल थुंगी थबकता सिंगनबा अमा ओइबा खक्ता नतना नेशनल सिक्योरिटी दा सो चाउना खुदुंगतिबा मायोकना हले गृह मंत्री ना हाई भारत आइन काइना ड्रग ललोनबा थेंगनानबगी दमक अथुबदा सरकार पुनमकी अपुनबा खोंजंग अमा तंगाई फदे मंत्री ना हाई भारत ड्रग सीजन अदब लेबाक अमा ओहनबा सरकारना ड्रग अमा सुंग मयाई काबा चिंजाकी मयोक्ता मकल अमतगी संताइनबा तौरोइदबा थौसिल अमा लौखटले
Leibak asida tongan tonganba makhalgi lairaba migi masing ing kumjali singani tara manga tara tarukta chada kunmari dasmik nipan manga oirambadu lisingani tara mapandagi kunmathoi phawada chada tara mari dasmik mapan tarukta hanthare. Niti Ayog nangarang phongkhiba National Multi Dimensional Poverty Index ta wapam asi phongdorakpani. Poverty Index hasina lisingani tara manga tara taruki National Family Health Survey dagi lisingani tara mapandagi kunmathoi Phawagi National Health Survey manungda makhal makha kayagi lairabagi masing hantahanbada Bharatna kaya yamna khumang jawsillabage haibadu utli. New Delhi da paumitsingda wangangbada Niti Ayog ki CEO BVR Subramaniamna hairiba matam asida makhal makha kayagi lairaba mi koti 12 lakh yankahirom lairaba kokle. Mahangna hana pandam thongkhiba ingkumjali singani kuntragi mamangda Sustainable Development Goal gi chada amadasmik ani gi pandam adu phangba ngamnaba Bharatna khumang yangna changchili. Report aduna khwaidagi changwangna lairaba masing hantarak liberalize sing asi Uttar Pradesh, Bihar, Madhya Pradesh, Orissa amasung Rajasthan ni. Tabiriba pawasi Akashbani Imphal dagini. Pradhanmantri Narendra Modi nang asi video conferencing ki khudangda Port Blair Bir Sabakar International Airport ki anoba integrated terminal building sangakre. Lupa kotri chate tara romchangna saba anoba terminal building asi sangabana Andaman Nicobar ga atai mapham singa samna hanbada mapung oiba thaudang lauragani. Twitter da thagatpa warol amada Pradhanmantri na Port Blair gi Bir Sabakar International Airport ki anoba integrated terminal building asina Andaman Nicobar ithat singda hena line as athok sajin ya halagani. Mahangna masina lamdam adugi tourism da chauna kana halagani. Square meter lising ni Pujanipan Romda Saba Anoba terminal building asida Sahida passenger lag yakahirom chatok sin yagani. Airport asida Boeing 767-400 ani amasung Airbus 321 ani taba yanabagi apron amasu lupa koti marifu changna sengwatle. Airport asida hojik amukta da aircraft tara thamba yare. Leibaki konung Delhi da ngasi numidang wairam pangthokadoriba National Democratic Alliance NDA gi miphamda dol kunthani pan yawgani haina BJP na hairi. Mipham aduda BJP gi National President JP Nadana Sabhapati oigani amasung Pradhanmantri Narendra Modi su mipham adu yawgani. NDA da nauna jangsilakpa dol sing Maharashtra gi Mukhyamantri Eknath Shinde na luchingba Shiv Sena Ajit Pawar na luchingba nakpak tarabai NCP amasung hanadagi yawrak Dol Singh Lok Jan Shakti Party Rambilas Luchingba Chirag Paswana Chingba NDA gi mipham asida yawgani. New Delhi da paugi mipham amada wangang bada BJP ki President JP Nadana haukiba chahi mapan asida laibak sasan ningthina tawbadagi chahi sing asida NDA na yaubang amba mapham amasung pandam hengat lakle. Sri Nadana NDA gi jungchinariba si sakti gi natte laibak asibu seba tawbai engat anabagi jungchinnabani michang jungchinariba si kairoi amasung yamna khongpham cheli hairaduna Sri Nadana NDA na amata oina pulliba si laibaki swarthada yumpham oiragani. Mathang chahida pangthokadoriba Lok Sabha mikhalda apunba oina BJP bu thengnanabagi apunba lalong yanaba birodi dol kayagi mipham ama ngarang Bengaluru da hokhiba adugi nongmai hek matungda NDA gi mipham asi pangthoknaba silakpani. Bharat Dal haiba ming amagi makhada chana tangkhai kilo amagi mayomda lupa humpuda yonaba Consumer Affairs Food amasung Public Distribution Mantri Piyush Goyal na anoba thaurang ama hudokre. KG kuntragi mayomda di KG da lupa yangkhai mangagi changda phangangani. Bharat Dal haiba thaurang asi miyamda chunaba mamalda hawai phanganaba Kendra Sarkar na lokatba achoba thaurang amani. Kendra gi Griha amasung Cooperation Mantri Amit Shah na ngasi New Delhi da CRCS Sahara Refund Portal hudok lagani. Laibak asida cooperative pi iho mapangal kankat anaba amasung cooperative singi member singi swarthangang naba Cooperation Mantraloina thaurang kaya marum lokhatli.
अरोइबदा मरुइबा पाउ अमो हना तिदिम लंबीदा ngarang numidang irang khara thokhibadagi lambi asigi Kaizahampat Junction-dagi Ningthengpol phawba matam kaktana curfew thamkhre Bishnupur jilla da su curfew komtholamba du jilla asigi maruiba kaithel kharada ayuk pung 12 da tenjinkhre Imphal jiribam national highway da Imphal tamla lakadaba pochai thanna yawa gari chatuk hena haujik jiribam da panduna leiri Pradhanmantri Narendra Modi ngasi video conferencing ki khutangda Port Blair Bir Sabakar International Airport ki anoba integrated terminal building sangakre amasung BJP na hairi New Delhi da ngasi pangthokadoriba National Democratic Alliance NDA gi mifamda dol kunthani pan yaugani pawloi jare